ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯆꯀ꯭ꯔꯤꯖꯥꯎ 28 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥ ꯈꯔꯗꯨ ꯍꯧꯈ꯭ꯔꯦ꯫ ꯈꯔ ꯈꯠꯅ ꯈꯔ ꯆꯩꯅ ꯅꯨꯛꯃꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯆꯠꯈ꯭ꯔꯦ꯫ ꯊꯧꯕꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯟꯗꯛ ꯃꯔꯛꯁꯦ ꯂꯂꯩꯕꯤꯕꯨ ꯁꯦꯟꯅꯕ ꯂꯦꯞꯄ ꯅꯥꯏꯗꯦ꯫ ꯁꯦꯀꯦꯟ ꯑꯃꯅꯤ ꯋꯥꯔꯤ ꯁꯥꯍꯧꯗꯕ, ꯄꯥꯎ ꯐꯥꯎꯅꯍꯧꯗꯕꯗ ꯂꯩꯐꯝ ꯈꯪꯗꯕ ꯑꯃ ꯀꯟꯅ ꯇꯧꯈꯠꯂꯛꯂꯤ꯫ ꯃꯁꯥꯒꯤꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯡꯈꯤꯅꯤ ꯄꯥꯈꯠꯇꯨꯅ ꯁꯦꯟꯅꯖꯔꯤꯕ꯭ꯔꯥ? ꯈ꯭ꯋꯥꯏꯉꯥꯟꯕꯁꯨ ꯂꯥꯂꯩꯕꯤꯗ ꯀꯟꯅ ꯅꯞꯂꯦ꯫ ꯊꯣꯏꯕꯅ ꯀꯌꯥ ꯊꯣꯏꯅ ꯄꯝꯒꯦ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ꯫ ꯅꯨꯄꯤꯅꯒ ꯄꯝꯕꯗꯣ ꯈꯔ ꯅꯧ ꯂꯥꯎꯕꯒꯤ, ꯃꯥꯅ ꯈꯔ ꯍꯩꯅꯕꯒꯤꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯤꯡꯉꯥꯏꯀ ꯄꯥꯛꯅ ꯇꯧꯗꯦ꯫ ꯑꯩꯅ ꯄꯝꯒꯤꯒꯁꯦ ꯑꯝꯇ ꯌꯥꯗ꯭ꯔꯦꯅꯦ ꯃꯁꯤ ꯉꯥꯡꯁꯤꯃ꯫ ꯅꯨꯃꯤꯗꯥꯡꯗꯁꯨ ꯑꯗꯨꯝ ꯌꯥꯗꯕ꯭ꯔꯥ ꯊꯣꯏꯕ? ꯌꯥꯗꯦ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯈꯔ ꯌꯥꯔꯦ꯫ ꯂꯂꯩꯕꯤ ꯍꯥꯏꯐꯦꯠꯇꯃꯛ ꯅꯣꯛꯂꯛꯂꯦ꯫ ꯋꯥ ꯑꯣꯏꯅꯗꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯇꯟꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯗꯥꯏꯄꯔꯗꯨ ꯇꯞꯅ ꯁꯤꯟꯗꯣꯛꯇꯨꯅ ꯑꯆꯣꯠꯄꯗꯨꯅ ꯃꯈꯥꯗ ꯄꯣꯞ ꯊꯥꯗꯔꯛꯂꯤ꯫ ꯈꯣꯡꯒ꯭ꯔꯥꯎ ꯂꯩꯔꯝꯗ꯭ꯔꯦ, ꯑꯩ ꯂꯧꯔꯨꯒꯦꯁꯦ꯫ ꯗꯥꯊꯣꯏꯕ ꯑꯩ ꯂꯧꯔꯨꯔꯒꯦ ꯌꯥꯔꯅꯤꯌꯦ꯫ ꯑꯉꯥꯡꯗꯨ ꯄꯝꯈꯠꯂꯒ ꯇꯞꯅ ꯍꯧꯒꯠꯂꯗꯨꯅ ꯈ꯭ꯋꯥꯏꯉꯥꯟꯕꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯂꯤ꯫ ꯂꯩꯔꯤꯕ ꯈꯣꯡꯒ꯭ꯔꯥꯎ ꯃꯌꯥꯝꯗꯨꯗꯩ ꯑꯅꯤ ꯇꯥꯞ ꯄꯥꯏꯔꯗꯨꯅ ꯑꯃꯨꯛ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯊꯣꯏꯕꯁꯨ ꯃꯃꯥꯁꯦ ꯂꯩꯇ꯭ꯔꯤꯉꯩ ꯍꯥꯏꯗꯨꯅ ꯀꯟꯅ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯒꯦꯝ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯁꯪꯒꯣꯝ ꯊꯛꯈ꯭ꯔꯕ ꯗꯥꯊꯣꯏꯕ? ꯃꯕꯨꯛꯁꯦ ꯏꯁꯤꯠ ꯁꯤꯠꯂꯤ꯫ ꯈꯔꯗꯤ ꯀꯨꯏꯔꯦ, ꯍꯧꯖꯤꯛ ꯄꯤꯊꯛꯑꯒꯦ ꯍꯥꯏꯔꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯏꯅ ꯄꯤꯊꯛꯑꯒꯦ ꯑꯗꯨꯗꯤ꯫ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯀꯥꯗ ꯑꯝꯇ ꯆꯠꯂꯨꯒꯦ꯫ ꯄ꯭ꯔꯦꯝꯗꯣ ꯍꯜꯂꯛꯑꯒ ꯏꯁꯧ ꯇꯧꯔꯅꯤ, ꯐꯃꯨꯡꯒ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯤ꯫ ꯍꯣꯏ꯫ ꯐꯨꯛꯀ ꯍꯧꯒꯠꯇꯨꯅ ꯃꯊꯨꯟꯗꯨ ꯈꯨꯠ ꯅꯥꯝꯃꯅꯒ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯃꯊꯛꯇ ꯀꯥꯈꯤ꯫ ꯂꯂꯩꯕꯤꯁꯨ ꯑꯉꯥꯡꯗꯣ ꯇꯝꯄꯥꯛꯇ ꯄꯝꯂꯒ ꯂꯩꯍꯧꯔꯦ꯫ ꯏꯆꯟ, ꯁꯪꯒꯣꯝꯗꯣ ꯄꯤꯊꯛꯀꯦꯁꯨ ꯕꯣꯇꯜꯗꯣ ꯃꯄꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯝ ꯂꯧꯔꯒ ꯄꯤꯊꯣꯛꯑꯣ, ꯑꯩꯁꯨ ꯊꯕꯛ ꯀꯩꯀꯩ ꯂꯣꯏꯁꯤꯟꯒꯦ꯫ ꯂꯥꯎꯔꯛꯂꯤꯕ ꯊꯣꯏꯕꯒꯤ ꯃꯥꯏꯀꯩꯗꯨ ꯇꯝꯅ ꯂꯂꯩꯕꯤꯁꯨ ꯌꯦꯡꯂꯛꯇꯨꯅ ꯈꯨꯝꯂꯛꯂꯦ꯫ ꯍꯣꯏ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯇꯤꯚꯤ ꯌꯦꯡꯅ ꯐꯝꯂꯤꯉꯩ ꯃꯕꯨꯛ ꯂꯥꯝꯕꯒꯤ ꯉꯔꯪ ꯉꯪꯕ ꯍꯧꯔꯛꯂꯦ ꯈ꯭ꯋꯥꯏꯉꯥꯟꯕꯁꯨ꯫ ꯀꯟꯅ ꯀꯞꯂꯛꯇ꯭ꯔꯤꯉꯩ ꯁꯪꯒꯣꯝꯗꯣ ꯄꯤꯊꯛꯍꯧꯔꯒꯦ ꯈꯟ ꯏꯔꯤꯛ ꯈꯣꯝꯃꯒꯤ ꯀꯥ ꯇꯝꯅ ꯀꯥꯈꯠꯂꯛꯂꯤ꯫ ꯅꯍꯥꯟ ꯃꯈꯩꯁꯨ ꯑꯗꯨꯝ ꯂꯩꯇꯕꯗꯨꯗ ꯉꯁꯤꯁꯨ ꯂꯩꯔꯝꯃꯣꯏꯅ ꯈꯟꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯍꯦꯛꯇ ꯆꯪꯂꯛꯂꯒ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯔꯛꯂꯤ꯫ ꯃꯃꯤꯠꯇꯨ ꯑꯇꯩ ꯑꯃꯠꯇꯗ ꯍꯥꯟꯅ ꯆꯣꯏꯊꯣꯛꯇꯅ ꯐꯃꯨꯡ ꯃꯅꯥꯛꯇ ꯍꯦꯛ ꯊꯝꯕ ꯕꯣꯇꯜꯗꯨ ꯇꯝꯅ ꯌꯦꯡꯂꯛꯂꯤ꯫ ꯂꯩꯕ ꯎꯗꯕꯗꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯕꯣꯇꯜꯗꯨꯗ ꯄꯥꯏꯗꯨꯅ ꯂꯧꯈꯠꯂꯤ꯫ ꯕꯣꯇꯜ ꯂꯧꯕ ꯂꯥꯛꯏꯔꯥ? ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯈꯣꯟꯖꯦꯜꯗꯨꯗ ꯃꯃꯥꯏꯒꯗꯨ ꯇꯨꯡ ꯍꯟꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯏꯉꯛꯉꯛꯅ ꯐꯠ ꯌꯦꯡꯂꯛꯂꯤ꯫ ꯏꯆꯥꯎ ꯍꯦꯛ ꯆꯥꯎꯈꯩ ꯐꯟꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯦꯞꯂꯝꯂꯤꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯏꯛ-ꯑ ꯇꯧꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤ꯫ ꯏꯔꯤꯛ ꯈꯣꯝꯕꯁꯨ ꯑꯃꯨꯛꯀ ꯍꯥꯏꯖꯤꯜꯂꯛꯂꯤ꯫ ꯁꯪꯒꯣꯝ ꯄꯤꯊꯛꯇꯣꯏꯔꯣ? ꯀꯩꯒꯤꯗꯤ ꯑꯗꯨ ꯉꯛꯄꯅꯣ ꯅꯨꯄꯤꯗꯣ ꯅꯨꯄꯥ ꯃꯥꯕꯨ ꯎꯕꯗ? ꯂꯩꯔꯝꯃꯣꯏ ꯈꯟꯅ ꯀꯥꯔꯛꯂꯒ ꯂꯩꯔꯝꯕꯗꯨꯗ ꯉꯛꯂꯤꯕ꯭ꯔꯥ? ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯔꯛꯇ ꯏꯉꯛꯉꯛꯄ ꯃꯥꯏꯊꯣꯡꯗꯨꯒ ꯂꯣꯏꯅꯅ ꯏꯔꯤꯛ ꯈꯣꯝꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯨꯝ ꯌꯦꯡꯂꯤꯉꯩ ꯃꯕꯨꯛꯇ ꯌꯦꯞꯄ ꯐꯣꯟꯗꯣ ꯔꯤꯡ ꯈꯟꯒꯠꯂꯛꯂꯤ꯫ ꯐꯣꯟꯒꯤ ꯔꯤꯡꯗꯨꯗ ꯋꯥꯈꯜꯗꯨ ꯈꯖꯤꯛ ꯂꯥꯛꯇꯨꯅ ꯏꯔꯤꯛ ꯈꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯈꯨꯝꯂꯛꯂꯤ꯫ ꯍꯣꯏ꯫ ꯉꯔꯪ ꯉꯪꯉꯛꯏ ꯍꯥꯏꯅ ꯃꯕꯨꯛꯇ ꯌꯦꯞꯂꯤꯕ ꯐꯣꯟꯗꯣ ꯈꯨꯠꯂꯩ ꯊꯨꯅ ꯁꯠꯇꯣꯛꯇꯨꯅ ꯁꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯂꯤ꯫ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯏꯔꯤꯛ ꯈꯣꯝꯕꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯝꯗ ꯈꯣꯡꯀꯥꯞ ꯈꯔ ꯊꯥꯡꯗꯨꯅ ꯑꯉꯥꯡꯗꯨ ꯅꯣꯝꯅ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯤ꯫ ꯍꯜꯂꯣ꯫ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯕꯣꯇꯜꯗꯨꯃꯁꯨ ꯌꯦꯞꯄꯣꯏ ꯄꯥꯏꯕꯣꯏ ꯇꯧꯗꯨꯅ ꯌꯥꯝ ꯍꯩꯅ ꯄꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯗꯨꯗ ꯏꯔꯤꯛ ꯈꯣꯝꯕꯗꯨ ꯃꯊꯟꯇ ꯁꯣꯜꯍꯧꯔꯤ꯫ ꯑꯁ, ꯑꯉꯥꯡꯒꯁꯦ ꯂꯣꯏꯅ ꯇꯥꯗꯅꯕ꯫ ꯊꯣꯡꯖꯤꯟ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯒ ꯗ꯭ꯌꯨꯇꯤ ꯆꯠꯅꯕ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕ ꯍꯧꯔꯤ꯫ ꯄꯣꯝꯂꯣꯏ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯇꯥꯏ ꯄꯨꯟꯒꯦꯅ ꯊꯤꯔꯛꯄꯗ ꯂꯩꯔꯝꯗꯕꯗꯩ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯔꯛꯂꯤ꯫ ꯐꯅ ꯀꯨꯏꯅ ꯀꯧꯅꯔꯨꯗ꯭ꯔꯕꯅꯤ ꯃꯃꯥ ꯃꯆꯥꯗꯣ꯫ ꯅꯍꯥꯟ ꯈꯔ ꯀꯨꯏꯔꯕꯩ ꯅꯨꯃꯤꯗꯥꯡ ꯑꯃ ꯉꯥꯡꯅ ꯁꯛꯅ ꯇꯧꯈꯤꯕꯗꯨꯅ ꯏꯀꯥꯏ ꯈꯪꯗꯕ ꯅꯨꯄꯥꯗꯣ ꯈꯖꯤꯛ ꯏꯀꯥꯏꯕ ꯐꯥꯎꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯧꯅꯕ ꯍꯧꯔꯛꯄ ꯑꯁꯤꯗꯗꯤ ꯑꯋꯥꯠ ꯑꯄꯥꯒꯁꯨ ꯍꯪꯅꯤꯡꯂꯛꯂꯤ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯀꯥꯗꯒꯤ ꯄ꯭ꯔꯞꯀ ꯊꯣꯔꯛꯂꯒ ꯂꯩꯃꯕꯨ ꯀꯧꯔꯛꯂꯤ꯫ ꯏꯃꯥꯎ! ꯗꯥꯕꯨꯡ ꯂꯩꯇꯦ꯫ ꯀꯥꯏ ꯆꯠꯈꯤꯒꯦ? ꯈꯪꯗꯦ, ꯄ꯭ꯔꯦꯝꯒ ꯍꯧꯅꯔ ꯊꯣꯛꯈꯤꯕꯅꯦ꯫ ꯑꯩ ꯇꯥꯏꯗꯤ꯫ ꯑꯅꯤꯗꯨ ꯎꯔꯥꯎ ꯊꯔꯥꯎ ꯇꯧꯅꯔꯤꯕꯗꯣ ꯂꯂꯩꯕꯤꯁꯨ ꯇꯥꯔꯤ꯫ ꯑꯉꯥꯡ ꯃꯕꯨꯛ ꯄꯤꯊꯛꯅ ꯈꯪꯗꯦꯗ ꯅꯁꯥꯒꯤ ꯄꯣꯠꯇꯨꯕꯣ꯫ ꯑꯝꯇ ꯌꯦꯡꯉꯨ ꯂꯥꯎ꯫ ꯉꯝꯗ꯭ꯔꯦ, ꯑꯩ ꯊꯕꯛ ꯌꯥꯝꯃꯦ꯫
ngang na lalaibi ki mamangduda phawduna chetkibado lalaibina sa thaiwa tanaba hairagli. Dathoiba, ngasai sangom lauthokpa changbada table rate ama lehobani. Oh, asing ngawrabani. Masagi mapoto mathong maram khangrabani. Thaknaba honabada makokse phajana lekhalabane se. Amok shikana lauragli. Dabong, table laiye. Oh. Mamai ga do hot lai thokduna magi kala changki rekombadi. Thoiba su thokre lalai bisu makhata na angang du gyan ta na mabog pithakli. Numidang wairam do punna hanagam thabak halak minarakli ani do. Mamana ba sital gida haife changki se pot log do bolai haidona moi animang punna jang minarai. Phiroi loidre karan tawro oi khandona lalai bisu dum chumjing changlatli wakhal da amakpam tayawda matung adum inarakli. Sital sumabani maglakpaduda ingangak na hanglakli. Angang si pabiray ra. Mabong na manggol na lip na ngang libawato tabada manung dalarik pa do na layram biro sido hote na chinthora Thongjin marum do day chap thado na gayeng na do na laglibado kanano kan mamit kado iraw lawkay pang nagayeng nagli. Itha thazada na madam ko inagitung da uriba saktam do da haraw jaba supok lagli. Makong lusat Thongjin do da kanto ken hek tawbaga mabong na mugso hairi lakna do na. Chalero na ba ni gisa? Wahai do tabada rosi thangga tawramba khongthang do sat maning hanjen do na. Mangol ka khalang na balib liba ani do da munneng nagli. Mabonggi wado nupi ma yawrak pa male kaning thorokpan. Haibaga tawbaga nupi maga puna thawbaga lepmina do na layramba do da mamitagi mapita kiba khanghongde. Ingaw na icham cham na ngawjaba pamjaba khangni. Asigumba ama mamit makna nitmang do da urakani haibade mahana khalude. Magi wakhal do na lamsallo balaite. Adubo mamit magna uraba mitmang magtada layraba do dadi imong lomda ningamdano jensin do na magi kantam na jangki. Tawbaga lalay bigasyo pona imongda sidal na pamki sa haido na pusilakli. Ichan! Kauribaga do kumlagkitra rosido. Hawzik da layrik pahawani ne. Yare, angang dumay na layjar sano. Gel hurano. Ako'y tarage. Tuodong ni. Maso mayumda tingnan mada nungayro. Ado waraga na nahimda ko ay pusulo da na iba. Tawbagi mga da lalay bido sway lawe. Nga say kay kaysyo kanjaram drabaso. Hawzik da jingna ba miteng na tawba da tatuk kayang nagli. Tawba siyo miteng do kaya arta do kang lado na nukfet daw na sital da onsin do na kumlagli. Mihal gasay nanggiwa do da saranturan soy da na hulamatari. Sital ga tawba ga di onsin do na nakminari. Pamuko ay jalo lagi. Yari, iko'y taroy ko. Neram hoy, kuiro haraga. Wama kataramda pukhaw ga do na thoki sital do. Ngasay kapaga jangki ba nupido, sital na jangki baga, barbarab thoragli. Saum jaw na thorag do na, pam do na layribi, lalaybi ki mamang do da, jap nipsili. Kanano na, ha? Rosi da palap gayang kalagli, lalaybi do, ingangak na, yam na ngak na, kaino hay bago. Rosi makongo do tendo na, saum na muka sayragli. Nang kanano hay ba ne? Nanado tadro, hangni se nang undani, sidaga do bulay da. Tawwa pamlang badagi, pagkahawalag do na, ligib laga, makongo tendo na kapli widoge, makudang do, satpay shili. Rosia, kaino? Makut ka do, pagkakantaragli. Tuman pamlang bilalay bido, pam do na lang pangamlagdri, tawri ba mataw do, kaino kan, maso pagkahawalagli. Taha. Tawba makut do na, makadang da pay shilaga, matasarap haragli. Sital di majani, pamodo. Lalay bi mamait ka do, paytag yung lagli. Karay day no mapam kang dana, kamban magi ihol maso, kana jong kalagli. Sital su tray amada, jus hap laga tholok pa do da, majana kapagalay ramba do obada, ingangak na, thongjan panday lawragli. Kain tayo do na? Sital lang pa do da, tawba so, sital di may kay do da, tatuk kayang lagli. Matasari hay ko. Lalay biso mungtang irikomada, karap yung namlaga, git ka pamtaki. Kananay ba na sir? Kay tawragi minang ba? Rosi, magi kapada, makong ten ba da hawragli. Yam to chakro chal, sida ka bulay da ha? Kap na, ngang do na, mabong da mong yung nagli, mapithang na ba mamit do na. Nang sani, yung da, nupihalag da pusila din nasam ka do, aray kay po itong, kang, ay nadataw po sa'y pahamaya mo na dro. Hay na laymay do da, git ka pamtarang ka, makong pijing kaung do na, haw na gagap kalagli. Lalay biri hingka ba da loyri,
ꯑꯉꯥꯡ ꯃꯥꯅ ꯑꯍꯟꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯁꯥꯎꯅꯤꯡꯕꯒ ꯄꯣꯛꯂꯤ꯫ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯤꯕꯗꯤ ꯊꯧꯕꯅ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯗꯨꯅꯤ꯫ ꯁꯤꯇꯜꯁꯨ ꯃꯆꯟꯅ ꯆꯩꯔꯤ꯫ ꯍꯩ ꯌꯥꯝ ꯊꯨꯅ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ꯫ ꯁ꯭ꯋꯥꯏꯗꯅꯦ ꯉꯥꯎꯁꯤꯟꯅꯔꯛꯑꯅꯨꯀꯣ ꯑꯩ ꯅꯪ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯦ꯫ ꯁꯥꯎꯔꯤ ꯃꯥꯜꯂꯤ ꯔꯣꯁꯤꯗꯣ ꯀꯞꯅ ꯀꯞꯅ ꯍꯧꯒꯠꯂꯛꯂꯒ ꯊꯣꯏꯕꯒꯤ ꯃꯁꯝꯗ ꯂꯥꯝꯗꯨꯅ ꯐꯣꯏꯔꯛꯂꯤ꯫ ꯏ ꯔꯣꯁꯤ ꯈꯪꯕ꯭ꯔꯥ ꯎꯁꯤꯠꯇꯕ ꯅꯥꯏꯅꯦꯍꯦ ꯅꯪꯕꯣ꯫ ꯍꯩ ꯏꯆꯟ ꯊꯥꯗꯣꯛꯑꯣꯀꯣ ꯆꯠꯂꯣ ꯅꯪ ꯀꯥꯏꯗ ꯆꯠꯂꯣ ꯁꯤꯕ ꯇꯥꯔꯦꯅꯦ ꯑꯁ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ꯫ ꯃꯊꯥ ꯁꯥꯔꯤ ꯁꯤꯇꯜ ꯂꯥꯛꯅ ꯐꯥꯅꯕꯒ ꯌꯥꯟꯗꯈꯩ ꯔꯣꯁꯤꯁꯨ ꯊꯧꯕꯒꯤ ꯃꯁꯝꯗꯣ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯐꯣꯏꯔꯤ꯫ ꯉꯛꯄꯗ ꯂꯣꯏꯔꯦ ꯂꯂꯩꯕꯤꯗꯤ ꯃꯤꯃꯥꯡ ꯊꯣꯛꯅ ꯁꯥꯎꯔꯝꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯨꯠ ꯃꯁꯥꯗꯨꯃꯗꯤ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯕꯅꯤ꯫ ꯁꯤꯇꯜꯅ ꯔꯣꯁꯤꯒꯤ ꯃꯈꯨꯠ ꯐꯥꯔꯗꯨꯅ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯁꯤꯟꯈꯤ꯫ ꯊꯧꯕꯁꯨ ꯍꯧꯖꯤꯛꯇꯨꯗ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯊꯔꯛꯂꯒ ꯐꯝꯊꯔꯛꯏ꯫ ꯌꯥꯝ ꯇꯧꯔꯝꯃꯤꯖꯥꯠꯅꯤꯅꯦ꯫ ꯅꯥꯀꯣꯏꯅꯅ ꯁꯥꯎꯗꯅ ꯏꯪꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯊꯧꯕꯗꯣ ꯃꯁꯥꯗ ꯈꯖꯤꯛ ꯈꯧꯇꯛꯀ ꯆꯥꯖꯩ꯫ ꯍꯜꯂꯁꯦ꯫ ꯁꯥꯎꯅ ꯍꯥꯏꯔꯛꯄ ꯅꯠꯇꯦ ꯏꯆꯝ ꯆꯝꯅ ꯃꯥꯏꯊꯣꯡꯗ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯃꯇ ꯎꯊꯣꯛꯇꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤ꯫ ꯏꯔꯤꯈꯣꯝꯕꯁꯨ ꯈꯖꯤꯛ ꯏꯛꯑ ꯇꯧꯗꯨꯅ ꯃꯔꯥ ꯂꯩꯕ ꯑꯃꯒ ꯁꯠꯀ ꯈꯨꯝꯂꯛꯂꯤ꯫ ꯉꯥꯏꯈꯣ ꯁꯤꯇꯜ ꯊꯣꯛꯂꯛꯈꯤꯁꯅꯨ꯫ ꯍꯣꯏ꯫ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ ꯇꯦꯕꯜꯗꯨꯗ ꯊꯝꯂꯝꯕ ꯖꯨꯁꯇꯨꯃ ꯂꯧꯔꯗꯨꯅ ꯈꯧꯕꯝ ꯆꯥꯎꯅ ꯌꯥꯎꯝ ꯑꯃ ꯁꯠ ꯊꯛꯆꯤꯟꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯒꯨꯠ ꯂꯥꯎꯅ ꯊꯛꯆꯤꯟꯈꯤ꯫ ꯁꯤꯇꯜꯁꯨ ꯐꯗꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯂꯤ꯫ ꯊꯧꯕꯗꯤ ꯍꯥꯟꯅꯅ ꯈꯪꯕꯅꯤꯅ ꯀꯩꯝꯇꯕꯨ ꯍꯥꯏꯔꯨꯗ꯭ꯔꯤ꯫ ꯂꯂꯩꯕꯤꯗꯨ ꯋꯥꯔꯧꯔꯝꯅꯤ ꯈꯟꯕꯗ ꯁꯠ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯃꯃꯥꯡꯗꯨꯗ ꯂꯦꯞꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯂꯂꯩꯕꯤ ꯍꯥꯎꯗ ꯁꯥꯎꯅꯨꯀꯣ ꯏꯆꯟꯅꯤ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯕꯅꯤ ꯑꯉꯥꯡ ꯑꯣꯏꯕꯩ ꯄꯨꯡꯉꯥꯎꯗ ꯉꯥꯎꯖꯔꯤꯅꯤ꯫ ꯀꯩꯀꯩꯅꯣ ꯈꯔ ꯁꯤꯇꯜꯒ ꯉꯥꯏꯍꯥꯛ ꯔꯣꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯅꯤꯗꯨ ꯄꯨꯟꯅ ꯊꯤꯟꯗꯣꯔꯛꯂꯤ꯫ ꯊꯣꯡꯒꯥꯟ ꯐꯥꯎ ꯊꯤꯟꯗꯣꯔꯛꯄꯗ ꯑꯅꯤꯗꯨ ꯃꯥꯏꯊꯣꯡꯗꯨ ꯃꯀꯥ ꯂꯥꯝꯅꯔꯝꯕꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯍꯨꯝꯖꯤꯜꯂꯛꯄ ꯅꯨꯡꯂꯩꯅꯅꯣ ꯈꯪꯗꯦ ꯒꯥꯔꯤꯗꯨ ꯈꯔ ꯊꯧꯕ ꯍꯧꯔꯛꯂꯒ ꯂꯂꯩꯕꯤꯗꯣ ꯁꯨꯛꯇꯣꯛꯇꯨꯅ ꯊꯧꯕꯗ ꯌꯦꯡꯗꯁꯥ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯇꯞꯅ ꯉꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯈꯪꯅꯕ? ꯀꯩꯅꯣ ꯍꯥꯏꯁꯦ? ꯑꯉꯥꯡꯗꯣ ꯀꯩꯅꯣꯗ ꯃꯕꯨꯡꯅꯗ ꯌꯥꯝ ꯐꯖꯅ ꯍꯥꯏꯔꯛꯑꯗꯨꯃꯠꯇꯗ ꯀꯩ ꯈꯨꯍꯥꯏꯅꯣ? ꯑꯩꯒꯤꯁꯦ ꯊꯥꯖꯗ꯭ꯔꯤꯔꯥ? ꯀꯩꯅꯣ ꯊꯥꯖꯗꯕ ꯍꯥꯏꯗꯤ? ꯑꯁ ꯂꯦꯟ ꯑꯉꯥꯡ ꯑꯃꯅꯅꯨꯕ ꯅꯪꯗꯤ ꯍꯟꯅꯦ꯫ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯑꯋꯥꯏ ꯇꯥꯅ ꯈꯪꯉꯥꯎꯒ ꯂꯥꯎꯈꯠꯂꯛꯂꯤ ꯂꯂꯩꯕꯤꯁꯨ꯫ ꯀꯩꯅꯣ ꯃꯥꯟꯅꯕ ꯃꯥꯟꯅꯗꯕ ꯍꯥꯏꯗꯤ? ꯅꯨꯄꯤ ꯃꯥꯒꯤ ꯁꯧꯗꯣ ꯀꯤꯕꯅꯔꯥ ꯊꯧꯕꯗꯤ ꯍꯣꯏ ꯃꯥꯏꯒ ꯀꯟꯅ ꯍꯥꯏꯖꯗ꯭ꯔꯤ꯫ ꯇꯞꯂꯞꯅ ꯏꯪꯅꯗꯨꯃꯛ ꯈꯨꯝꯂꯛꯂꯤ ꯌꯥꯝ ꯂꯦꯝꯅ꯫ ꯃꯣꯡꯍꯥꯗ ꯏꯪꯅ ꯂꯦꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯒꯤ ꯆꯥꯅꯕ ꯋꯥꯍꯪ ꯑꯣꯏꯅ ꯇꯞꯅ ꯏꯪꯅ ꯍꯪꯂꯛꯂꯤ꯫ ꯍꯩꯃꯥ ꯏꯁꯧꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯈꯥꯃ ꯑꯩ ꯀꯣꯝꯃꯒꯦ ꯂꯥꯏꯟꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ꯫ ꯊꯦꯡꯉꯤ ꯌꯨꯝ ꯌꯧꯕꯗ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯅꯤ꯫ ꯐꯔꯕꯅꯦ ꯑꯗꯨꯅ꯫ ꯍꯩꯃꯥ ꯈꯥꯝꯃꯨꯀꯣ ꯏ ꯀꯥꯔꯛꯀꯅꯤ ꯉꯁꯤ꯫ ꯃꯇꯥꯡ ꯆꯥꯅ ꯈꯝꯕꯜꯂꯛꯄꯒꯤ ꯃꯤꯍꯨꯜꯗꯨꯗ ꯊꯧꯕꯗꯤ ꯅꯣꯛꯇꯨ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯃꯈꯣꯜ ꯈꯖꯤꯛꯀ ꯊꯣꯛꯅ ꯇꯤꯛ ꯇꯤꯛꯀ ꯅꯣꯛꯂꯛꯂꯤ꯫ ꯍꯩꯃꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯑꯉꯥꯡꯗꯨꯅ ꯄꯨꯡꯉꯥꯡꯗ ꯉꯥꯡꯖꯕꯗꯨꯕ? ꯑꯩꯁꯨꯅꯦ ꯑꯉꯥꯡ ꯑꯃꯒ ꯄꯨꯡꯉꯥꯡꯗ ꯉꯥꯡꯅꯒꯦ ꯌꯥꯝ ꯊꯨꯅ ꯈꯥꯝꯃꯨ ꯒꯥꯔꯤꯁꯦ꯫ ꯑꯗꯨꯃꯥꯏ ꯁꯧꯒꯗꯣ ꯂꯥꯡꯕ ꯍꯩꯕ꯭ꯔꯥ ꯅꯪꯕ? ꯈꯥꯝꯃꯨꯀꯣ꯫ ꯀꯟꯅꯒ ꯂꯥꯎꯁꯤꯜꯂꯛꯂꯤ ꯂꯂꯩꯕꯤꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯨꯔ ꯃꯥꯜꯂꯤ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ ꯏꯁꯧ ꯐꯤ ꯐꯤ ꯀꯥꯝꯂꯤ꯫ ꯊꯧꯕꯁꯨ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯠꯀꯗꯣ ꯍꯥꯟꯅꯗꯩ ꯍꯦꯟꯅ ꯑꯗꯨꯝ ꯀꯟꯅꯒ ꯊꯧꯔꯛꯂꯤ꯫ ꯈꯔ ꯂꯦꯞꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯀꯟꯁꯤꯜꯂꯛꯂꯤ꯫ ꯏꯁꯧ ꯇꯧꯅꯨꯀꯣ ꯊꯋꯥꯏ꯫ ꯀꯔꯤꯒꯤ ꯊꯋꯥꯏ? ꯁꯪꯒꯅꯒ ꯑꯃꯨꯛꯀꯁꯨ ꯂꯥꯎꯁꯤꯜꯂꯛꯂꯤ ꯅꯨꯄꯤꯗꯣ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯦꯊꯗꯨꯅ ꯐꯥꯊꯔꯒ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯗꯨꯝ ꯈꯣꯏꯗꯧꯗꯨ ꯄꯨꯡꯁꯥꯎꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯔꯤ꯫ ꯅꯦꯅꯥ ꯇꯥꯅ ꯍꯤꯡꯐꯝꯗꯈꯩ ꯃꯔꯩ ꯀꯣꯆꯤ ꯇꯧꯗꯨꯅ ꯊꯧꯅ ꯊꯧꯅ ꯂꯥꯛꯄꯗꯨꯗ ꯌꯨꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯁꯥꯎꯔꯤꯕꯣ? ꯈꯪꯗꯦ꯫ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯗ ꯆꯠꯂꯁꯦ ꯑꯗꯨꯗꯤ꯫ ꯑꯁ ꯐꯔꯦ꯫ ꯑꯗꯨꯅꯦꯕ ꯀꯨꯏꯅ ꯁꯥꯎꯕ ꯍꯩꯕ꯭ꯔꯥ ꯅꯪꯕ? ꯍꯣꯏ ꯍꯩꯌꯦ꯫ ꯆꯠꯂꯁꯦ꯫ ꯍꯩꯇꯦ꯫ ꯊꯧꯕ ꯑꯃꯨꯛꯁꯨ ꯃꯇꯧꯗꯨꯗ ꯇꯤꯛ ꯇꯤꯛꯀ ꯅꯣꯛꯂꯛꯂꯤ꯫ ꯃꯥꯒꯤ ꯊꯋꯥꯏꯒꯤ ꯉꯁꯤꯒꯤ ꯈꯝꯕꯜ ꯋꯥꯍꯩꯁꯤꯡꯁꯦ ꯃꯥ ꯇꯁꯦꯡꯅ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯦꯟꯖꯕ ꯑꯃ ꯄꯣꯛꯂꯤ꯫ ꯎꯠꯂꯛꯂꯤꯕ ꯃꯇꯧꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯑꯃ ꯈꯪꯍꯦꯟ ꯍꯦꯟꯒꯠꯄ ꯑꯣꯏꯅ ꯅꯤꯡꯉꯤ꯫ ꯈꯥꯝꯃꯣ꯫ ꯀꯩꯒꯤꯅꯣ? ꯌꯨꯝ ꯌꯧꯔꯦ ꯑꯩꯈꯣꯏꯗ ꯆꯠꯂꯗꯣꯏꯅꯤ ꯑꯩ ꯁꯥꯎꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯈꯟꯖꯜ ꯈꯖꯤꯛꯀ ꯋꯥꯡꯈꯠꯂꯛꯂꯤ ꯂꯂꯩꯕꯤꯗꯣ꯫ ꯊꯧꯕꯁꯨ ꯊꯧꯔꯝꯕ ꯒꯥꯔꯤꯗꯣ ꯕ꯭ꯔꯦꯛ ꯆꯞ ꯐꯥꯏ꯫ ꯊꯣꯡꯒꯥꯜꯗ ꯆꯞ ꯆꯥꯅ ꯍꯦꯛ ꯒꯥꯔꯤꯗꯨ ꯈꯥꯝꯕꯒ ꯎꯔꯛꯏ ꯆꯅꯨ ꯇꯣꯟꯗꯣꯟꯕꯒꯅ ꯂꯦꯟꯇꯔꯟ ꯑꯃ ꯄꯥꯏꯔꯒ ꯀꯣꯟꯊꯣꯡꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯣ꯫ ꯂꯂꯩꯕꯤꯁꯨ ꯍꯣꯏꯅꯤ ꯃꯥꯏꯅꯤꯒ ꯍꯥꯏꯔꯝꯗ ꯁꯠ ꯍꯦꯛꯇ ꯇꯐꯤꯡ ꯇꯐꯤꯡ ꯀꯨꯝꯊꯈꯤ꯫
ꯊꯧꯕꯁꯨ ꯃꯀꯣꯛ ꯑꯗꯨ ꯂꯩꯊꯣꯔꯛꯂꯤ ꯒꯥꯔꯤꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯑꯗꯨꯒ ꯆꯅꯨꯗ ꯐꯥꯒꯤꯒ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯃꯁꯦ ꯃꯅꯥ ꯄꯥꯏꯕ ꯌꯥꯈꯤꯗ꯭ꯔꯕꯅꯤ ꯍꯣꯔꯦꯟ ꯐꯖꯅ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯜꯂꯨ ꯆꯠꯂꯦ ꯅꯣꯛꯐꯦꯠꯀ ꯇꯧꯅ ꯍꯥꯏꯔꯝꯂꯒ ꯒꯂꯞ ꯊꯧꯗꯨꯅ ꯆꯠꯈꯤ ꯆꯅꯨꯁꯨ ꯆꯠꯈ꯭ꯔꯤꯕ ꯊꯧꯕꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ ꯂꯥꯎ ꯍꯩ ꯃꯈꯨꯗꯥꯡꯗꯣ ꯁꯠꯀ ꯀꯣꯟꯁꯜꯂꯦ ꯆꯅꯨꯗ ꯇꯣꯅꯜꯃꯁꯨ ꯁꯠꯀ ꯍꯥꯏꯔꯛꯂꯤ ꯀꯩꯅꯣ ꯆꯦ ꯐꯣꯟꯒ ꯑꯣꯐ ꯊꯝꯃꯤꯗꯨꯕꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯊꯝꯗꯦꯗ ꯁꯠ ꯕꯦꯛꯇ ꯍꯥꯞꯈꯤꯕ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯣꯐ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯣꯐꯇ ꯂꯩꯔꯝꯃꯤ ꯆꯅꯨꯁꯨ ꯃꯃꯤꯠꯀꯗꯣ ꯐꯩꯅ ꯌꯦꯡꯗꯨꯅ ꯇꯞꯂꯞꯀ ꯍꯥꯏꯔꯛꯂꯤ ꯅꯁꯝꯐꯣꯏꯒ ꯂꯥꯛꯑꯣ ꯅꯪ ꯃꯈꯨꯠꯀꯗꯣ ꯐꯠꯀ ꯀꯟꯊꯠꯂꯝꯂꯒ ꯌꯨꯝꯂꯣꯝꯗ ꯂꯦꯟꯇꯔꯟꯗꯨꯒ ꯒ꯭ꯔꯣꯡꯒ ꯆꯪꯈꯤ ꯍꯟꯅꯒ ꯌꯦꯡꯕꯤꯔꯝꯗꯦ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯃꯩꯗꯣ ꯃꯊꯟꯇ ꯊꯥꯜꯂꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯅ ꯊꯧꯕꯁꯨ ꯌꯨꯝ ꯌꯧꯔꯛꯂꯤ ꯒꯥꯔꯤꯒꯗꯨ ꯁꯨꯃꯥꯡꯗꯨꯗ ꯈꯥꯝꯂꯝꯂꯒ ꯄ꯭ꯔꯞ ꯆꯪꯂꯛꯂꯤ ꯊꯦꯡꯉꯤꯗ ꯕꯕꯥ ꯁꯤꯇꯜ ꯍꯣꯏꯗ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯄꯥꯔꯠ ꯑꯃ ꯂꯧꯔꯨꯕꯅꯤ ꯆꯪꯉꯨ ꯆꯥꯛꯀ ꯊꯣꯡꯉꯕꯅꯤ ꯍꯣꯏ ꯗ꯭ꯔꯦꯁꯀꯗꯣ ꯍꯣꯡꯗꯣꯛꯐꯝꯒ ꯍꯦꯛ ꯈꯪꯕ ꯖꯥꯠ ꯅꯠꯇꯦ ꯁꯨꯅꯤꯇꯥꯒꯤ ꯋꯥꯍꯪ ꯃꯌꯥꯝꯗꯨꯅ ꯃꯀꯣꯛ ꯃꯃꯩ ꯍꯦꯛ ꯉꯥꯎꯍꯜꯂꯤ ꯉꯁꯥꯏꯗ ꯀꯩ ꯆꯠꯂꯨꯒꯦ ꯑꯁ ꯗꯥ ꯁꯤꯇꯜꯗꯣ ꯃꯣꯏꯗ ꯆꯠꯂꯨꯕꯅꯤ ꯀꯔꯤ ꯆꯠꯄꯗꯤ ꯍꯥꯏꯔꯝꯕ ꯌꯥꯗ꯭ꯔꯣ ꯐꯣꯟ ꯐꯪꯉꯤ ꯑꯣꯐ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯗꯥ ꯊꯧꯕꯗ ꯀꯣꯛ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯃꯉꯣꯟꯗ ꯇꯧꯔꯒ ꯅꯪꯒ ꯂꯩꯃꯤꯟꯅꯗꯦ ꯍꯥꯏꯔꯒ ꯂꯥꯟ ꯑꯃ ꯇꯧꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯁ ꯆꯦꯅꯣ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯕꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯅ ꯐꯅꯦꯛꯇꯣ ꯐꯃꯨꯡꯗꯨꯗ ꯁꯠꯀ ꯂꯪꯁꯤꯟꯈꯤ ꯆꯅꯨꯁꯨ ꯏꯉꯛꯉꯛꯅ ꯌꯦꯡꯂꯛꯂꯤ ꯀꯩꯅꯣ ꯑꯗꯨꯅ ꯀꯩ ꯆꯦꯅꯦꯜꯅꯣ ꯂꯂꯩꯕꯤꯁꯨ ꯇꯞꯂꯞꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯤ ꯗꯥ ꯁꯤꯇꯜꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯌꯥꯝ ꯄꯤꯛꯏꯗꯥꯏꯅꯦ ꯅꯪ ꯎꯔꯛꯇ꯭ꯔꯣ ꯃꯣꯏꯅ ꯆꯠꯂꯨꯏꯗꯥꯏꯅꯦ ꯍꯣꯏ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯨꯡꯁꯤꯕ ꯃꯁꯛꯀ ꯈꯪꯉ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯇꯣꯅꯟꯕꯅ ꯐꯥꯎꯕ ꯗꯃꯥꯗ ꯍꯟꯈꯤꯕꯅꯤ ꯀꯩꯅꯣꯗ ꯅꯪ ꯉꯥꯡꯉꯤꯁꯤꯅ ꯑꯃ ꯁ꯭ꯋꯥꯏꯗꯩ ꯐꯩꯖꯣꯝ ꯊꯣꯛꯀꯩ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯕ ꯉꯥꯡꯗꯨꯕ ꯍꯣꯏ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯉꯥꯎꯏꯀꯣ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯨꯔ ꯆꯠꯂꯣ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯅꯪꯅ ꯔꯣꯜ ꯁꯦꯡꯉꯨ ꯀꯩ ꯆꯥꯔꯛꯏ ꯀꯩ ꯍꯥꯏꯕ ꯅꯪꯗꯨꯅ ꯀꯣꯛ ꯉꯥꯎꯏ ꯍꯥꯏꯗꯨꯗꯤ ꯍꯩ ꯃꯍꯤ ꯑꯃ ꯊꯛꯂꯦ ꯁꯣꯏꯗ꯭ꯔꯦ ꯀꯩꯅꯣꯃꯤ ꯁꯣꯏꯗꯅ ꯍꯥꯞꯆꯤꯜꯂꯝꯃꯅꯤ ꯀꯩꯕ ꯍꯩ ꯃꯍꯤꯗ ꯍꯤꯗꯥꯛ ꯅꯪ ꯀꯩꯗꯧ ꯊꯠꯂꯛꯏꯅꯣ ꯑꯁ ꯋꯥꯊꯤꯁꯦ ꯆꯠꯂꯣ ꯑꯝꯇ ꯆꯥꯛꯀꯗꯣ ꯑꯝꯇ ꯊꯣꯡꯗꯣꯛꯑꯣꯔ ꯆꯠꯂꯣ ꯑꯗꯨꯒ ꯆꯥꯔꯒ ꯇꯨꯝꯅꯕ ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯃꯣꯟꯗꯨꯗ ꯃꯀꯣꯛꯇꯨ ꯂꯩꯇꯥꯅ ꯍꯤꯞꯊꯗꯨꯅ ꯃꯃꯤꯠꯀꯗꯨ ꯈꯖꯤꯛ ꯑꯣꯏꯁꯤꯟꯈꯤ ꯍꯥꯟꯅ ꯈꯔꯪꯒ ꯆꯤꯡꯅꯕꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦꯒ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯆꯤꯡꯅꯈ꯭ꯔꯦ ꯆꯅꯨꯗꯣ ꯑꯩ ꯀꯣꯜ ꯇꯧꯒꯦ ꯀꯅꯥꯗ ꯑꯣꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯀꯗꯣ ꯇꯪꯄꯥꯡ ꯊꯣꯔꯛꯇꯨꯅ ꯏꯉꯛꯉꯛ ꯌꯦꯡꯂꯛꯂꯤ ꯗꯥ ꯊꯧꯕꯗ ꯀꯩꯒꯤ ꯍꯥꯏꯅ ꯊꯧꯕꯗ ꯀꯣꯜ ꯇꯧꯁꯤꯜꯂꯦ ꯃꯗꯨꯒꯤ ꯆꯅꯨ ꯍꯥꯏꯕꯤ ꯑꯉꯥꯎꯕꯤꯗꯨꯃꯁꯨ ꯉꯥꯎꯁꯤꯟꯅꯔꯦ ꯁꯥꯗꯅ ꯃꯤ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯀꯩꯕꯨ ꯍꯥꯏꯔꯨꯀꯗꯣꯏꯅꯣ ꯂꯥꯍꯧꯒ ꯅꯠꯇꯦ ꯀꯣꯜ ꯇꯧꯕꯅ ꯍꯥꯟꯈꯤ ꯔꯤꯡ ꯆꯠꯄꯒꯤ ꯃꯈꯣꯜꯗꯨꯗ ꯂꯂꯩꯕꯤꯁꯨ ꯃꯤꯍꯜꯒꯗꯣ ꯀꯪꯂꯝ ꯆꯦꯟ ꯈꯜꯂꯛꯂꯦ